Lamdam asida thokliba laominarasi athuba matamda loisinnaba ngamnaba Unified Command ke Chairman CM the PBO haiba meeyamgi kholao laominarasi haina Lukmai Sellup ki General Secretary Asem Nirmalana phongdokhrai Major khulda Manipur Press Club ta pangthokpa pawgi mifam amada mahakna makata na hai kuki zo singna ngarang pangthokhiba National Wide Rally adu mafam kharada chatlabasu paksana rally chatpa ngamkhidaba asina meeyamgi wakhalon khangna lengakna karingba thabak kharadi paikhale haiba takle miya amadi kaithel fambi singna hanadagi hauna lengakna paikhaliba waron drugs ki khongjang asi sawatuna lakhibani hojiksu lengakna makatana waron drugs ki campaign ki manung chana popi pambi yanthatpa horokpa asida thagatli adubo lamdamasda article 355 tasengna thamlabra Unified Command ki Chairman CM the Petrabra Hibasi Wang Amani, Unified Command ki Chairman as Kuldip na Paiba Oiragadi Madu Chief Minister the Unified Command ki Chairman PBU, Masina Manipur Hojik thokliba laominarasi haina athuba matamda loisinba ngamgani. Thokliba laominarasi maram oiraga, miyamna lengak ta pen dabagi kholao kaya laukrabasu afaba thabak tawraklagadi encourage tofam thokle. Maram asina lengakna miyamgi ihul khangna thabok paikhale haiba mayek sengna khanglabanina lengak asina haina power hub Unified Command ki Chairman as CM the Pinaba meeyamgi kholao oina laominarasi haike. Pen the Badagi kholao ga loinana lengak mapuni haiduna lauzagi ba khongjagi ba oiba taragasu lengak na karigumba thabak kharadi tauri haibase mami kharadi utli moreda STPO anan laikhidraba matungda lengak na lokhallakhi ba khongthangsing aduna ngarang moreda chakhidaba rally ni haibase mayek seng na khoina khangjaba ngame maram aduna adugi mathakta akoina mu haijaning base hanadagi honga akoi nupi kaithena waron drugs se akoi support tawraga lakjagi bani waron drugs ta amu lengak na su khongthang lokhalapagi mami hojik mayek sengdoragli ukrul da ngarang makta da su nahan makta da su chura chanpur da su mafam khara da popi destruction akoi uzai akoina khanjari badi hojik article 355 ase akoi gi CM da taseng namaki thamabra Unified Command ki Chairman se aikoi gi CM da taseng namaki leitrabara leitre masi kuldip na oina paire haiba taba taragadi athuba matamada lana se loisanna bagi khulai oina loge masi lan se loisanna ba ohengi haiba tata ragadi aikoi gi CM se Unified Command ki Chairman se ohenna ba aikoi gi kholao oiba ma changi